Cookie Students Organization KSO Surasanpur ke Golden Jubilee Thorum se Minister Nongthombam Biren Saruk Yaduna Pangthokre. Amadi All Manipur DPC completed recruitment candidates in the sanction number total shut down Handokre. Kurunjari, ISTB ki pau mi yang tabiri basing taram nokjari, ozuma pung pau sing sandon pijari. Cookie Students Organization KSO Surasanpur gi Golden Jubilee Thorum Peace Ground tuibong Surasanpur da Minister Nongthombam Biren Saruk Yaduna Pangthokre. Thorum madu Agriculture Minister Vihan Khalian, Social Welfare Minister Nem Sakib Gen, Hill Areas Committee ki Chairman Titi Hawkip, Manireda ki Chairman GS Hawpu Saruk Yaki. Se Minister na KSO Complex tuibong da Golden Jubilee ning sing numbi Makum Hangdoki, Loina, Lake KSO gi Luching Basing Mapam de Kai Kumnavoki, Golden Jubilee Asigi, Sobeni Ramasu release Toki, Mizo Tado Cookie, Marana Sing Batuan Toan, Fruki, Natko Bezaway, Shakias Utki, Se Minister Nongthombam Birena, Hawki Basing Kautonaduna, Fruki, Kanabatamdana, Chapmanaba, Chakot Pamanipurama, or Nenabahana Minasi, Masada Pudimagna Corporation, PBU Hiki. Yalang wadi lerik laba lamda masigi proof sing na punna nuksi chana na hingminasi to hai tabi ki wakhalon lairoisi transparency lairabadi wakhal tana da lairoi Congress na framework agreement gi matang da palladuna ngarang hangang da sathagdaba khongjang amada athingba piki haibadu BJP ga mari leinade government pairiba party na ani ambaraj niti tawde haiki sida lairiba satra asai dagi moigi future gi democratic asi akoina politics service why we are here, why we are forming the government, why election is being held. Lady Bahore, Isa Sings, future Amaka. Kana Sainaba Yaudaba Akivalator, mind Akivalator, she does set for the world, other set for the world, labor, Akivalator. Free the. Let them do, let them enjoy the world. I don't know. I could have time in the set. Tell me about government khatada thadu adinga moy amna prajana support obi banbu ignore obi aina mase appeal tawjabi maramdi let us go ahead. KSO ki Golden Jubilee Thorum masi Chief Minister na mahaki Chief Minister Chief Guest ki warol peak raba matungda maru eba Thorum paringdi loire adumakpu loislakpada aikhoi gi ISTB ki crew amadi aikhoi gi paumi mafam madu da leng tan haujuk suleiri mafam madu da oriba haujuk loislakpada oriba musumiyam gi aikhoi gi feedback na singba kari kari lei habadu khangana ba line of the logjagi hello kesi hello aikhoi haujuk maru eba Minister warol pibadi loikhre haujuk lehoriba pibam amasung loislakpada digi Chief Minister na piramba magi warol maru eba warol sing amadi oriba akoi film digi matang da miyam gi reaction sing digi matang samla pa warol na thambiu Tagachari Jadumni Su Huziki Yamarik Chumna Hibi Kre Huziki CM Warhol Duda Yauki Passing do Adumaku Ahama Maktada Ina Tamzaningisi Nasika Sukula CM Kongchet Si Chuchampugi Miam Nayam Harautayam Nayamna Kwegi Puling Makalam na Kutaram Taram na Kwegi Okpage Dugumba Taudo Amani Ahama Maktada Tamzagedu Chief Minister Namagi Chief Geski Warhol Pibada Ahan Badamana Hiramisi Paumio in Amahana Lading Ida Ching the Chatuna Ching Misinga Yamna Nakna Badugumba so share Amalay Hibana Maramorega Chingi, Ichili now singi till Ihul Kangi Hypesimahana, Wapam Simahudu Piki Eduga, Maruina, Kesona, the Siki, Manipur, Amadi, Hariba, Quigi, Lamdam Sigi, Lauriba, Taudang, Si Sakang Biboina, Magna, Hariba, Kesogi, Sumba Golonjol, Torrance the Law, Yavalak, when you have Wapam Simasu Tambirami, Aduga, Yana Maruina, Panzaningibasi, Mahaki Wapamda, KSO Boiro, or any other student organization, any other CSO sing Daman, Apilamata or Mimadudi, Maruina, Manipuri Miam, the Apilama Medudi, Katnaba Chainaba, Unkatnaba, Nuksinadaba, Tazanadaba, Hiva Wapamsi, Tadok Naraga, Nasidaki Hauna, Hakwegi, Anova, Manipurama, same Nabagi Wakalonda, Putna, Junction Minaraga, Minasi, Wapamsi, and the Marichumna, Amukana, Nasi, Sumaba, Kesogi, Golden Jubilee, Mipams, Quigi, Torams, the Zoo, CM Namukana, Tambirami, Panzaning Bamna, Quigi, Jadumnesu, Haibiki, Duningarang, Hanga, the Tokibaduma, Livak, Tiva Todo, BJP, Yaude, BJP, Name Batake, Dugumba, politics, Saudi, Wapam, Simas, Tambirami, Adubu.
matang swai da koina panjning si CM na yam phajab wahang ama yamna phajana hangbiram me haibase haiman tholodra na khali hangbiram wahang si haujik congress na luching laga chathariba framework agreement ki matang da tawriba sit in protest sing si hanana koigi sign tawna ki numit haibadi august की अहुम 2015 की नोंगान बदा हारिबा फ्रेमवर्क गिमे से यानिंगते नत्रगन मसी की मरोल से खंगलु हाइदना हारिबा कोई की सेडेन प्रोटेस्ट तौबिरम बोय तारगदी मसी यामना महे यान बदुगुंबा यामना कोई की कहनी अफबा दुम खोंथा अमने हाइना लौरम गदबदो हौजिकती गवर्नमेंट पाइद्रा कांदा सुमाइन तौरकपसना मियामदा हेना चमम नहले मियामना हेना कोई की वाखंदा कोई की नुनांग फाहोले मसी तोकपिरो हाइबा वाफम सिमा याम फजना थंबिरम हाइबा समय थमजगे अदुगा सीएम नसु कोई की चुचानपुर खुंदारिबा कोई की खुकी चिन मिजो इचनाउ सिंगी ओइबा दुगुंबा हाइथोइ सिंथोइबा सिंसी कोई याम फजना पोटेंशियल लेइबा सिंसी टैप तौरगा मदु अफबा माइगै रोम द पुखलगा अफबा डिस्ट्रिक्ट अमा अफबा मणिपुर अमा सेमगत पिरगी कोई ममांग लोम द चंगसलसी हाइबा वाफम सिमसु थंबिरमी अदुना इस हाइजे किबदनि सीएम असि होजे हाइरिबा फंक्शन सि यावरमगा कोइनि होजे उजरिबा मनिंग द लेइबा मिनिस्ट्रियम सिदगी चटख्रे होजे मा कोइगी चुचानपुर तावरम दा चटख्रे अदुगा हाइरिबा कोइगी खोंगसदसि चुचानपुर गी मियाम ना यमुकन थमजरी याम हराव तयामना यामना पुनी मकालामना यामना कोइगी पुनिंग द पेन बा मग लोइना यामना कोइगी सीएम बु यामना थागलगा ओखी हाइबा समै थमजगे जादुमनी वारोल मा से मिनिस्टर गी खोंगसद अमसुंग तौरिबा प्रोग्राम दुगी थंबीबगी दमकता अदुबु लोइसलकपदा अतोपा मरी लेनबा अतोपा वारोल थंबिनिंग लेरिबरा मरु ओइना प्रजा गी रिएक्शन सिंगदु हकथेंगना उनबा याबा मी अमखा कुमा लोखत याबा लेगद्रा अनकपदा हौजिमकी अखोई सीएम गा उनबा याबा नत्रगना लामिनरिबा कैबिनेट कॉलिग सिंगा उनबा याबगी तंजा अमता फंगदौबा मानदे हाइबसि मै हुजिकी ओनदि थमजगे अदुबु होय होरेन कई दौबगे आदि हाइबदि खंगदे खोइना सु यारि मखैदि खोइगी हारिबा खोइगी मिनिस्टर सिंग जमदि सीएम गा उनबा यानबि तंजादि लौगे अदुमपु हुजिकी ओनदि मदुगी थोइदोपा थोपु याबगी ममिदि पौदम हाइजबगी दमता हौजि पाउ मखा तान पिजरी All Manipur DPC completed recruitment candidates 2013 na makoi gi recruitment gi fall haidu haiduna haukiba hing nongyai digi sangsilamba total shutdown handokre ngasi imphala pantu pa pawgi phamma mada JSC gi president A Binoina hauzik high court lairiba case ki phibam khanghogdabana maram oiraga khongjang ngasi lauktholu bani adu khanglaba matungda khongjang handokpagi wari basi members singa tanaraga handokpani khongjang asida police na phajan kiba candidate sing condition amata yauduna makoi gi tungi khanbiraga thadokpiu haiki masi akoina karigumba sarkar ga amasung court ki maramda khanglu maram orakanduda high court na aikoi gi thabak sigi case laiba pose aina khanghogdabana maram orakanduda bal lauthok sakre masigi damakta high court manipur da su aina haijakiba adu ngakpi gini haina ningsingjari aduga lauthoiba bal asida candidate amasung imung lising nipan henbana as a president amo oina ban asida asoiba angamba yauduna makha chathabidana bazu ngasidagi akoi ban asi matam kharagi oina komthoksare adu ngarang ban asina maram orkanda phabi giba candidate nipan dugi mathakta sarkar gi side tagi as a president amo oina miyoi nipan adubu karigumba condition amata yauduna thabak changba yanabgi damakta ju sarkar gi side tagi ningsingjari mi nipan dugi punsi dusu sarkar na minungsi phobiraga kanbiu karigumba amatagi lo panbiganu haina su ai isamangna phongdoksari Zanims tam sangna wereklaba outsource attendance sing regular tahalu haina Zanims complex ta attendance sing nawakat khongjang sang sinkre saru yakiwi yamana institute asida sahi ke atagi outsource oina attendant oina thabak torpani makoi regular tahanna bagi matang da Zanims authority amasung society gi chairman su oiba minister amasung madili ne basing da kaya hijakre adu ngasi pawba thabak oina pangthok pidri anaba sing khallaga khangduna lakpa loina na tha tara gi tolob phangdana leiri government ke chapsaba pakhum pidri ba pawba khongjang changsin gani haki yamna mirai bibagi mongda lebibase akoi thabok macha tokjariba akoina yamna nungaijade ado hospital na masak chalaiba matamjida doctor nurse ka tangna yade haibase siju mayamna khangbiba madakale hanarigi knowledge layer akoi attendance natana fresh lobige haina su khanbiganu aduga karigumba akoi tarba matungda ahenba awatpe attendant gi damakta DPC kaudana fresh karokpagadi akoi adugidi ayet palejade ngasi ayu khanga bok to leiba KM Blooming Higher Secondary School da bom amathamlamle Thobal Police na bomb disposal squad ka loina na bom modu swangam yauduna lothokre kana na karigi damakta thamlam bano khangbangamdri
status da ITI trani thoi lebigi manungda tael de leiba women ITI awar apana pik thalle haina mahirui singna phongdokli institute asida panto papau gi mefam amada institute asida tamlibi chingtham soniana institute asigi session august thadagi hokibani mahiroi kungani thoi lebigi manungda hoje computer taruk khakta sizinaduna leiri trade taruk leibada masak mathum amata suna pibide institute asigi fencing bhajana khadaba lambi sambi dabana kudong sadaba kyamaru mayuk nari infrastructure sing watliba sigi matang da principal na mari lenaba sing da memorandum kaya pushin ba laikre adu bangasi phawa thabak oina packet pidri exam ku silak ba maram na awara pa sing athuba matam da mention biu numit mangani phawa gi manung da thabak oina pangthok trabadi mairui sing na khongjang changshilagani haki current principals na joint director sada akhoi award apa demand me am se thagal pa matam da mana sign taw bidre ba na maram oiraga akhoi gi chatra gi study material ma'am se nong mon mo wa thare award pa gi award pa nga tangai re joint director da matik chadra banina akhoi na habu ta dra banina adudi magi so se lonjan mata bane akhoi de mangod da wakat ta bane wakat pa se ta bidra banina akhoi di khongjang me ama changjan mata bane chatra me ama kai gi no ha kan akhoi exam tangare dese within ahoina limit 5 days ki manungda adamaina tabi dragadi ahoidi thabok mayam ama paikhat ke na khali Manipur government na sinduna lumpilal numit ningsing thorom hayeng ayuk pung mapanda numit lupilal memorial complex ta pangthoknan ba sem sakre hayeng thorom sida minister and biren agriculture minister bi hankhaliana saru yagni chief minister na lusingduna nupilal da saru yakiba laikidra freedom fighters singi mafam de kai khomna utkani haki Manipur State Legal Services Authority amadi District Legal Services Authority Bisnupur gi makada Digel Health Clinic Kumbi College Society for Disabled Person Manipur State Platform amadi District Social Welfare Manipur na punna sindu ngarang Human Rights Day thorom pangthopaga loinana himinna se ekoi amatani khenaba thamgum se have International Day of Disabled Person thorom kumbi lai achuba mandop ta pangthokre thorom de kumbi kendra ge MLA SB ra Social Welfare Department ge Child Welfare Official L Dhaneshwar Kumbi College ge Associate Professor L Gopal Society for Disabled Persons ki President ke Ham Kishore Susarya ki MLA SB rana disabled singidamakta chap saba haklai makoi su khunaya sida topati gi ta dana hingbang gammi haibudu uthok chana ba gi tanja pi gi dabani haki Setpa khotpa mit na u deba ta deba suba asoi bana yaur na porapa ad singa se moi singa sisu individual am gini amam singa sigi value se masi sak manai habagi wakla se thammaga ai koi समाज से पृथ्वी से हिंगमिनब होनब है Women Action for Development na India ki Prime Minister Narendra Modi da Armed Forces Special Powers ek muthat pagal loina Manipur da nupi da tathaba crime sing thigat anaba commission ama lingna ba takshin khre lamdam masida afpa ki makhata lal hobanam thabagi mingda mioi kya mafam khangdana mang khibagi case lising camrum lai Justice Jiban Reddy Commission Justice Burma Commission Justice Santosh Hegde Commission singbana egasibu muthat anaba recommend tawkhre Waramaduna Prime Minister na hiram masida miyang sangduna egasi khudak muthat anaba thabag lawkhat piu Manipur da nupi sing hat pagi thabag to khalagi asesu thingnana ba Manipur government ta thigat hanana ba commission ama lingna ba pautak piu hari azu pau gi marthana break amatang nomination Manipur Miam gi nungairaba pau Sky Hospital da World Class International Cardiology ki khudong chaba lejare operation tokdina device na heart ki ahobu memba Sky Hospital la sai ani gi mamang dagi mai pang na pangthokna lakni RBS ki amasung Sky Hospital ki kusam naraga labiba December ki tang 13 ta angang singbu device na heart ki ahobu memba ki operation pangthok sagani OT amasung hospital charge free oigani akupa maru gi damak Sky Hospital gi reception ga tanabiu Forcible launched injection molded school shoes in Northeast India by Romi Industries. Get a combo pack offered at ₹300 per 2 pairs in black and white. Let your children smile. Encourage Manipuri Industries. Visit Romi showroom at Kuyatong, Singzamay and Kwaketel. Excel Furniture Changangai Uchekonda Legana flat 30% discount featuring L-shaped sofa amasung 311 sofa na chingbasu 45,000 amasung 36,000 rupees ta pizari. Masiga loina na customized oiba design amasung repairing ki kudong chabasu pizari. Limited stock ni linksin biraksi Excel Furniture Changangai Uchekon. Ako pumarogi damak makagi number sing asida contact to biro.
खंबान हान एक ठेगाई नो इनो न थो नुपा नुपी क्लास 9 10 तमिबा अदि मैट्रिक थागद को सिंगी रिवीजन की कोचिंग सेंटर सिबो नाउ कलाई दर फगदे लाइव कोचिंग सेंटर रिसेप्ट होम थारी बनी न नाउ रोय लाहो होता पोजीशन होल्डर मैं हम बुथोखर बस यूनिवर्सिटी को अजन अजन का बे सोथा और छात्र सिंगी दमकदी लाइव कोचिंग सेंटर ले जोलिप 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singi damakta jolip capsule chabiu Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lobi yagani deposit tobo nimita apamba gari su pangbigani pambiba miyoi singno unabiu Imphal Finance Head Office Moirangkhom Loklaubung branch offices Pauna International Market amasung Bisnupur Bazar Bisnupur Baki matungda makhata pa pau pujari Sargam music band sinduna handak pangthok kadoriba anirak suba mimana draba singda kathokpa non professional singi ningtham isai ga mari lena ngarang mongsangai da leba BB Paul mental home da leba ngang singda kambal lamadi athum hau yanthokre music group asigi president L Dhananjoy advisor Dr. Dhanabir Laisram yauna pangthoki ba thoram madu da All Manipur mentally handicapped persons welfare organization gi secretary Y Ibe Chaubina angang singi damakta mateng pangbirapagi damakta thagat phongdoki makatana hobom marak singtham lekai da lebi longjam bizayanti da sulupa liksing yangkai kambal lamadi athum hau khudol tamki longjam bizayanti wangang bangam dabagi matakta na su tadre adubu kan honaduna class 10 exam da second division pass tauki hauzik thambal mari college oinam da class 12 tamli maki honaba kan bu sakhang bu oina mateng asi pangki bani hari tungda sargam gi founder president oiramba laikhidraba ji sam kanha gi masanupa gurumayum sastra sarmadasu lupa lising ahum kambal amasung athum housing khudol tamki sargam gi president L Dhananjoyna tongan tongan basung phamda leiriba sesakpa nataba singna punchilaga anirak suba oina pangthok kadorba ningtham isai dagi phanglakpa sampamna miman nadarba sing asibu angamba mateng pangani haki Bairodan Maxwell Hindi Primary School da John 1 Gezeri o Suseta Khumuksam amadi AI Dipa Thingbai Jamna pre-primary thakta leiriba mahiru singalona wari watai sabigi thoram ama pangthokre thoram maduda school asigi headmistress K Sunita amadi ate oja sing saruyaki angang singda sairing thianba sanga sing lei sing masakhangan ba loinana exercise book sing yanthoki headmistress K Sunita na government school singda mahiru ningthina lehengi haribadi pre-primary digi lehenba changi school asida hangliba pre-primary asai lising ani tara dagi school ge oja sing asang masanpam putholaga hangbani government ki oiba mateng amata phangdri ate government school singna su mahiru matik sana lehena na pre-primary digi hongna hangba changi haki Pre-primary se hangjaraga mek to salabani angang chi class 1 da mek phajana pa ba thokpa 1 2 3 phadana khoina angang chi angka tamba ya de ABC khangdana mek pa ba ya de 1 2 3 khangdana hindi ge am anar pa ba ya de aduna maram oiraga ngasi JDO zone 1 ge madam Susitra ga EI Taroga Kusam Nazaraka, staff Loina is considering a Simoida Angang Pose and Topiba interaction program talk Jabani, Masina Gram is Kumbuyan, Masakwana Bagi, Hongtang Amapurapoga Loinana, Akoi Sigi School Kodemagna pre primary, Hangbiragadi, Ado Gram is Konziam, Tunasahokane, Habagi Tazaba Tamze. Lakliva class 10 exam thakadaba moregi mahiru singya khanaba coaching ama all community development organization acadom mori na sinduna lobasig office ta hokre otopi ki thoramda mori college gi principal lunjan pa wifi DSP commando mori TS Krishna Tombi acadom gi vice president olukhoi nupi khunai chokot lamjing lub mori gi secretary L Tamiam leimasu saruyaki coaching asida tongan school gi mahiru yankai na saruyari acadom gi vice president olukhoi na handaki class 10 gi exam asida mori gi mahiroi amana Kunsuba position Pawgi Manung Chalakpada Lupalising Yang Kagimana Ekodom the Pig and Haki. Crossing the South Yarba Mahirusing Marta Mark Wana Palapa Mahirusing the Gay, home Tona Kangatuna sale in the Lupalising Tara, Tariat Amadi Manga Matans and the Pig in Highness of Pontoki. Sing and Sun Publishers Lystrom Kunna Sinduna, Garangasamgi Halakan, the district Manungshan, Lystrom Kulgi, Newton Bazarda, Rajesorpur, Part 1. LP School da larik ani pongkre larik ani dudi assembly na iba khomjin bawari masagi larik nongdi churakle amasung angangi larik
mangalgi masek khara ani suba sarukni tormadu da kaisam birendra laisram khogen laisram tezmani kunjalal yendrem bam saruyaki saito ratna award di naurim bam dhananjoy amasung khongjom parba sakpa assam silpi award m bolaisu khudol tamduna kai khunubu utki tormadu da thobal amadi kakching dagi assami khongchatta leiriba paumi sing da su khudol tamduna kai khunubu utki Tomorrow iba pau amo kana pizari. Cookie Students Organization KSO Surasanpur ke Golden Jubilee Thorum Minister Nong Thombam Birena Saru Yadona Pangthokre. Amadi. All Manipur DPC completed re-recruitment candidates in a Changshlamba total shutdown handokre. Di ayat di mana bisa bawa matang sedulur sinjane yang tabir bersing, mau kena kerja.